Mioi billion 1.3 rom level leibak asina tamthiraba coronavirus laina thengnabada amatoina lebli haibadu utnaba leibak asigi mafam punamakta electric bulb minute mapan muthatuna candle mobile phone gi flashlight test light amadi kegam thankhre Chief Minister Nongthomam Biren Masamaksu Babu Parada leiba mahaki banglo gi thongjinda leptuna makhuta candle ama pairaga COVID-19 thengnaminabada miyam ga loinana lebli amasung laina asina manung matam sadana punsi pikhamna hankraba singi mafamda ikai khunuba utkhi sing amasung tam haiba ama leitana pungpham masimakta da candle chukhatlaga makhutta paiduna yum gi mathakta thongjinda thongnawda lepa ukhi Mia marakta mobile phone gi flashlight thanba amasung torch light kapa ukhi Prime Minister Narendra Modi na tha asigi ani da miyam da phongdokhiba wafam adudagi khajiktang thaidolaga Manipur da miyoi kharana bambula maikapi ni singba thadana ngasigi puwari oihoraga da numit asibu Deepavali gumna miyam da uhanma dawna tawki leibak asigi maroiba city singtasu electric bulb muthalaga candle na natraga atopa mahut chilaga solidarity utpagi thorum adu pangthoknaki tongan ba electronic media gi news channel singda miyoi kayana go corona bharat mata ki joy haiban singba kholau sing lawba taki Prime Minister Narendra Modi su mahaki banglo da ningthina seblaba kegam sing thalaga lep uki leibak asigi vice president amati union minister singsu magi mayumda imung manungi miyoi singa loinana coronavirus thengnabada solidarity utki panbaya abadi Prime Minister na miyam da piba video message aduda hauzik lockdown amaram oiduna yum da leinariba miyam asida puning wakhal piksin danaba adi leibak ki miyoi crore cham ku cha punna tamthiraba laina laijat asigi mayokta punna leminari haibadu utnaba ngasi numidang pung mapan ta matamda yum da thalaba electric light sing muthatuna candle amadi flash light sing thanduna minute mapan gi thongjinda amadi balcony da lepnabagi wapam phongdokhibadi loinana asigumba tamthirba misi mina kaya thogaliba laina laichat ama hantha hanba asida lainga khaktana honaba oithokloi masida miyam puna saugatpa amadi laingak na piriba kanglon sing du ngak na satpiba changi hana phongdokhi masida sunatana leibak asida leiriba nomagi sujarga chaba miyoi sina lockdown manung asida thengnariba awaba sidasu lengak sina pangba yaba mateng pangani haina su makha tana phongdoki aroibada pawdam miyang tabiru punungbu thagachari